मरोई पाव पिजरी खुनाइबु हेना फब थाक्ता पुखटना होटनबदा नुपीसिंगना थौदांग लौबियु हाइना गवर्नर डॉक्टर नाजमा हेप्तुलाना फोंदोखरे अमदी लगाव सानब थिंगनब पुलिसना अकनब थबक लखटलबसु मपुंग फाना थिंगब ngamdri खुरुमजरी मिटेंग ताबिरेब सिंह तारामना उत्सरी पाव संदोकना पिजरी खुनाइबु हेना फब थाक्ता पुखटना होटनबदा नुपीसिंगना थौदांग लौबियु हाना गवर्नर डॉक्टर नाजमा हेप्तुलाना फोंदोखरे वाफम असी जुलालेंदा पांगथोकपा इम्फाल तांखुल सनावलोंगी सिल्वर जुबली थौरमदा महाकना फोंदोखिबनी थौरम अदुदा तांखुल सनावलोंगी प्रेसिडेंट ग्रेस सातसंग चीफ कंजर्वेटर ऑफ फॉरेस्ट सोराइफी रुइभाना चिंगबा मियोय सिंगसु सरक याखी नाट की ओइबा जगोई इसै अमदी कल्चरल आइटम कयागा लोइना पांगथोखिबा थौरम अदुदा गवर्नर न मखाताना तांखुल सिंह असी मसागी इना खुलब कल्चर लेजब फुरुपनी फुरुप असिगी नुपी सिंगना सिंगनब कया मायोक नरबसु माइकई कयादा मांगजिल थाना चंगशिनदुना हेना फबा थाक्ता पुखना बुखोनरी एजुकेशन हाइबसि खुनाई अमगी पुंसिनी एजुकेशन हेना चौखट हन्नब तांखुल सनावलोंगना थौदांग लोहनिंगी चिंगी मनुंग हंजिन लेबा मफम सिंगदा एजुकेशन फगत हनबत नतना पुंसी महिंग फगत हन्नबा मिडियंग संग मथौ ताई लोइजी लोयादा लेबा चिंगमी सिंग एजुकेशन अमदी अतै सेक्टर कयादा सोथना लेरिबा असी हेना फब थाक्ता पुखटना होनबदा नुपी सिंगना मांगजिल थाबियु हाइखी is accompanied by performance of comparing with the colorful of the rain. India is a secular democracy where people of all religions and culture have been living with honor and dignity. Divisive forces and tendencies have existed in all societies and all the time. The Tangkhul society has also had spells of turmoil in history. I would therefore appeal to the Union to work for the spreading of education among women folk, not only on the educational front. The women in the villages should be appropriately skilled for their economic empowerment. Not only be supporting their families economically, but also earn a place in the society to live with self-respect and dignity. लगाव खाउबा थिंगनब पुलिसना अकनब थबक लौखटलबसु मपुंग फाना थिंगबा ngamdri पुलिस डिपार्टमेंट दिवाली अमदी निंगोल साकौबा ममांगदगी हौना तोंगान तोंगानबा मफम सिंगदा ड्राइव सथदुना लगाव सानब थिंगनब होनरखिबा अदु मफम खरददि चाउना माइ पाखरबसु अतोप मफम खरददि मखाताना अदुमक सथरी पुलिस डिपार्टमेंट मनुंगदा ऑफिसर खरना थमोय सेंगना थबक तौदुना लगाव सानब थिंगनब मिफामी पुनगी थबक फाव सथरबसु नाकल अमरोमदा अतोप मफम कयाददि पुलिस पर्सोनेल खरना लगाव सानफमदगी सेल खाइबगी थबक सथबा फाव याउरे हाइरी मसिना मियामना फत्रे खंगलबा लगाव सानब असि थिंगबा ngamdri अहिंग चुप्पा लगाव सानब मफम कया याउरी था सिगी तांग मंगादा माइग्रेटरी बर्ड अमूर फाल्कोंदा माई पाकना सैटेलाइट जीपीएस हापखिबा उचेक अनिगी मनुंगदा उचेक अमा ngarang नोने डिस्ट्रिक्ट की केबुचिंग खुलदा हातलमले हाइरी थवोंग अदु फॉरेस्ट मिनिस्टर टी श्याम कुमार ना नुंगाइतबा फोंदोखरे बाबूपरादा लेबा मिनिस्टर की क्वार्टर दा पांगथोकपा पाउमी सिंग उनबदा मिनिस्टर श्याम कुमार ना था सिगी तांग मरीदा अमूर फाल्कोन हाइबा उचेक अनिदा जीपीएस सैटेलाइट हापतुना तमेंगलोंग अमसुंग मणिपुर हाइना मिंथोंदुना तांग मंगादा उचेक अनि एदु तमेंगलोंगदगी थादोखिबनी ngarang केबुचिंग खुलदा उचेक अमा हातलगा थमलमखी खुलगी मियोय खरना तमेंगलोंगी डीएफओ दा पाउ पिरकपदगी केंद्रगी एमएलए गी खुथांगदा जीपीएस सैटेलाइट अदु फंगबा ngamle मरा लैबा सिंग फानना नोनेगी डीसी अमसुंग पुलिस डिपार्टमेंट ता खंगनख्रे हाइरी ब्यूटी सिनिक ब्यूटी अमदी सा nga उचेक मयाम सिंग असि मखोय यावगन मियोय पुन हिंगबा ngamoi अमदी मालेमदा लैरिबसु मसा nga निथिन यो थंबा उचेक निथिन यो थंबा मनिंगतम सानहनबा मनिंगतम ना पातुरे लहनबा अमदी मनिंगतम उ होनबा मियोय बखन मदि कानबा लौबा मियोय अटैक तरोकदबा तिन कांग वायरस मयाम सिंग अदु उचेक तिन फथाउती मयाम सिंग दु हाइबा वाइल्ड बर्ड्स वाइल्ड लाइफ मयाम प्रोटेक्ट तौबा सिगिदमकता खोय मियोय बना नखोय बखोय मरकतम खोय हिंगबा ngamde
कोई पृथ्वी लेपाक लोइनबक सितलाइ चेक तो खंगनरब सिदा मणिपुरी सुपर जगह आमदा खोगी सिगी सिंगी नोने डिस्ट्रिक्ट सुपर जगह आमदा खोगी कापक हाले हबसे सेमलाइबक थेबनी अदुना I appeal to the media, to the peoples of Manipur, please stop the killings and huntings wild animals and wild birds. Elangbam Dinamanigi Sahitya Mamal Lepa Haiba Hiramda Nongmagi Oiba Seminar Amangasi Manipur Press Club the Pangthokre Tungi Yai Panaba Semba Kanglup Nastinduna Pangthokpa Seminar Hagdokpagi Thoramda Manipur Sahitya Parisat ki President Kangzam Ibohal Sahitya Academy New Delhi ki member Yaunamyoy Kyana Saruk Yaki Elangbam Dinamani na Fongdokibada Sahitya da Thawai Yauduna Class 6 Tamlingai dagi Hauna Lairik Iba Hauraki Tungi Mirol da Kana Gadaba Lairik Kaya Iningbagi Apamba Lai Haiki Tungi Yai Fanaba Semba Kanglup ki advisor PH Nanda Luwangna seminar asigi maru eba pandamdi ai besina Sahitya gi lamda kathokpaga loina na pi riba kanaba sing aikoi punna khangminabani haiki matam chana yenagado mayam do wakhaina gadoba nataga wakhaina bangamba mi leiringida khoina ihogdaba neina hogdaba nani adubu ngasidi oja dinamani gi masa hingida moja dinamani na ibiramba kaya gi maramda seminar tawrabani na matungdadi askumba kariguma makhal amatagi chayetnaba thokana heba thajade karigumba hojik chayetnaba letargasu madu wakhaina nabgidamakda oja dinamani ahingba asangba ma leiribani na mahana soidana wakhaina bigane heba khanjai maduda mapung wakhalon thamjaraga asi achangba ahingba singi akoigi seminar si sinbasi akoi pakthok charapani Makhataba pau pizza dringaida atenba break amatang lozari Diwali amasung Ningol Chakobagi sales offer oina East India most admired company Mobile Furniture Infalna furniture item khudimmakta up to 40% discount pijari loina na miyamgi khudong chana nawa HDFC Bank khud samnaduna EMI payment facility su thamjari nasing Lengsin Birksi Mobile Furniture Kwakaitel near Imphal College Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Virgo Ningol Chakoba offer Ningol singidamak Ningol Chakoba na lakpada Virgo cap on hire service na Chakoba chathok sa singidamak 10% discount pijari loina na luhongba amasung sangai festival gisu akaknaba special package pijari akupa marol gidamak pijari ba phone number sida tawbirau 7085057575 Virgo happy cabbing Sangairan Half Marathon 2018 November gi tarik kunmathoy da pangtok sagadori. Online registration gi damag www.sangairan.com.sangbiu. Offline registration amadi akupa marol gi damag phone number 8787788076 amasung 7005692299 da contact tobiu. Registration gi aroiba numit November gi tarik tarani. Sangairan 2018 Let's Run Manipur. JJ School Montessori. Give your child the best of education that they deserve. Admissions open for session April 2019-20. JJ School Montessori. Please visit www.jjschool.co.in or visit the school today. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order. That brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Amukana taramnokseri makhataba pao Lions Club of Nambol na Sinduna Nambol gi Khorifa Sanglenda Peace Poster Contest lising anitara nipan taramapan ngasi pangthokre competition adu hogdokpagi thoramda Lions Club of Nambol gi President L Manglemba amadi tongan ba luchingba kaya amana saruk yakhe Lions Club ki Secretary A Joy Kumarna Malemda hingminari ba aikhoi masel amatani haiba wakhalon naha singda pinana ba pandamda competition asi pangthokpani haiki ekhoi pangthokchariba Koigi Peace Poster Contest da Mairoi Singasina Kaigumba Mokogi Haitoi Singdoi Bisna Koigi Mai Pakpo Regadi Mochi international level of Popotana Koigi International Lion Club ki competition in the Yaudana Ogi Sida Yamna Chow home Mopropa Santi Mogon Pangba Mai Pakpa Mo Habana Amona Hamjari Maybe Amanda Minusi Tangai Pandra
ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤ ꯑꯃꯒ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯂꯩꯕ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯒꯤ ꯊꯤꯝꯗꯨꯗ ꯄꯥꯡꯊꯣꯛꯆꯕꯅꯤ Indigenous Minority Socio-Cultural Organization Manipur amadi United People's Front UPF na sinduna Chingtam Ningol Sakauba haina mingthonduna Ningol Sakauba thorom ngarang sana konungda pangthokre thorom aduda ningthau leishemba sana jawba Manipur Socio-Cultural Organization Manipur gi President Monsakam Bapui UPF ki President W second na maru oiba myoy sing oina saruk yakhi ningthau leishemba sana jawbana Ningol Sakauba gi thorom punna pangthok minabana Hena nungsinaba purakpada achoba mating oiragani haiki Manipur gi oire iba fiwam sitadi aikhoi punjanba aduga nungsinaba sinatana aikhoi gu pai leite adulaina apil tawjaningi ngasi gi sigumba achoba ningol singoiba numira sidain haijaningi hiyangai gi nimi panba siguma ningol sing numista haijaningi singa musung tamda laiba mabung mapa singsa singa musung tamgi ningol singna bakhoibu Wakil tahan biu, masida masal masa singgu ba sauba role amalai, ngasi tampak te sungai re, singena singi amalai ba, tampak tampaki wakil amalai ba, sumai na lain ba saya, masih apa ba kudam nate, masih punya maksibu tai ke doi ba, masih punya maksibu yasan na ba pohal ke doi ba sidi aku gini ngol sing ni. Amaromda Relief Center for the Welfare of Differently Able Persons Manipur State Legal Services Authority amadi Imphal West District Legal Services Authority na sinduna Empowerment of Person with Disabilities ki matang na nongmagi oiba conference pangthokpaga loinana taruk suba ningol sakawgi thoram ngarang singjamai chinga mathak Bishum How Ground da pangthokre thoram aduda Manipur State Legal Services Authority Member Secretary RK Memsa Persons with Disabilities ki State Commissioner Dr. RK Kumarjit yauna miyoi kyana saruk yakhi Amaromda National Friendship Club Northeast Nachau na sinduna Nachau Maning Community Hall da ningol sakawgi thoram ngarang pangthokre mapuroiba laikhidraba amadi mabung mapa lejadraba nupi chaniyang khairom chakau khiba thoram aduda Thinungai Jila Parishad Member Oinam Joysandra Nasau Gram Panchayat ki Pradhan Jadumani Jila Parishad Member Dilip yauna miyoi kyana saruk yakhi National Friendship Club ki General Secretary Joy Gandhi na machin maupa oibagi mari edu sagatpo oina thoram asi pangthokpani haiki National Friendship Club now. Taibung संसार में हिंदुरी बा सिगी मरता सूरना नाम मत्स्यपी करवा न्यूयब सिगी मरता हिंदी बा अदुमलबा अवाना सिंगबुगी कोइना मबु मपा उजरी बा ममा मपा उजरबा निमो सकोबदी सनिंगा दु सपा उजरबा सिंगबु कोइना मबु मपा मुनि कजदुना Makoi singa duwa ikoina musiba kudo musiba ikoina usia si ikoina samsangaba presentation konjabani Paugi marathana atenba break amaga mulagzari Adongi special occasions ki damakta same sajaraba L Sweets and Savories ki atum ahauna lakadoriba Diwali amadi ningol chakauba kumhaigi anoba mathelama ohenbiu hygiene pot Sweets and Savories boxes su lejare L Sweets and Savories kai sampa thiam lekai near Poknapam Lengsin biraksi adong gidamakta lejare VR Dental Care Uripo achomle kai niya Stone Infantea yagi mari leinaba anaba kudimak layeng bagi kudung chaba phongbiragani adong kudung chanan bagi damak bijare 40% discount ana layeng gidamakta akupa marong gidamakta please contact 8257011217 For the first time in Manipur, as always, Lisma Industries have done again after successful venture of Sangai Plastic Storage Tank, a new introduction of PVC profile for door, window, false ceiling, partition and many others for our state. Please contact Lismart Industry for your requirements. This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Manipur da amata ngairaba organic outlet ta phangba organic ki pothok sing season asi
Pinasia Coaching Center, the best and only trusted coaching center in Imphal. Pinasia Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oinabagi damaktadi Pinasia singna amata ngaraba coaching center ni. Miyamna center sida thazaba thampi. You choose not to choose. Become everything you can be. There's a spring in your step as you hop down the city. Living every nook, loving every corner. Amukana taramnok cheri makhataba pao. Mamangai pathang puthangdagi chatharakpa chakpa fayeng khulgi chathaduna lakpa ibudau puthiba haraubugi khurumba ngasidagi hokre chakpa fayeng ibudau kaubru awang laibung lai committee na sinduna poinogi thanel fawba sathagadaba thoram asigi mangoinana ngasi ibudaugi khubamda miyamna lai khurumba haubaga loinana yupan thaba amadi firal yungbana chingbagi thoram sing pangthoke ngasigi thoram madu da saruk yakhiba hanege minister N Birena Ibudau harauba asigi nungi oiba warol fongdokladuna fayeng khulgi oina kum asigi lau amadi manamasing sing tekta kaidana puthokna ba ibudau gi mafamda thongni bani haiki chakpa fayengi khulakpa ningthauzam toyai chakpana fongdorakpada yangai gi humni panba ngasidagi hauraga poinogi thanil fawba chathagadauri ba ibudau puthiba harauringai manungda chakpa fayeng khulgi akoibada pungsel drodi pena amasung Mike Khongba yauna makhal khudingmaki harau kumait athingba laigani khul asigi chatnabigi mayokta lakpa thoklabadi khul asigi chatnabigi matung ina wakong selfie gadabani hairi maramaduna ibudau puthiba harauringai manungda kanagomba myoi amatana chatna kanglon sing asi thugai bidanaba phongdorakhi bisidadi sahi humdra ma thoi sura bhausi aina khangpada bhauga hawi sinung len tadna aikhogi phayeng khungi akoibida leiba jaga sida aikoi si phau maru marang mang basing asi phau thengna khidri ibudau puthiba khurumba si aikoi hiangai gi ahanba thangjana bita khurumba sidagi na aikoi puinugi punima phauba aikoi phayeng khul sida akoibida leiba jaga sida si pungsen pena tawdri amasung harau kumai mic loud speaker na singba aikoi thinba khongba amta ya roi ngasidagi adu kanagomba sida khongba thinba la ga so aikoi asi khamaga masi tobigino aikoi lightin khurumbagi aikoi tobigino na aikoi haijagani adu yadragna moide wa kongsen do aikoi asi aikoi tawno tawgani khongi chatnabi matungina Nauba Senjam film timna kaibi sanapata leiba Yaibirel Children Home da ngarang ningol sakawga mari lenana saklen ama saminaduna angamba khudol pot pikre None district ki manung sana leiba langdamai chiru khulda sampar sagai sing atopa khulda lakpa amadi atopa kanglukta mayum pan khrabi ningol sing chakawbagi thoram pangthokre mangarak suboina pangthokhiba ningol sakawbagi thoram aduda punna ningol kunma panda mabung mapa singna angamba khudol pot pikhi amadi mabung mapa oiba singbu nungayai fana panana ba ishorgi mafamda su thongnikhi Maheshwar Dalaiba Central Food Technology Research Institute da scientist oiba Dr. NZ Iboyaimanasu Maheshwar Dalaiba Manipuri nupi kya ningol sakau khre hairi Loshilak padamaru ibapau amuka napizari Khunai bu hena phaba thakta pukhatna bukhatna bada nupi singa thaudang lobiu haina Governor Dr. Nasma Heptulana phongdokre amadi lagaw sanaba thingnanaba police na akanba thabak lokhatlabashu mapung fana thingba ngamdri miding tabiri basingbu amukana khurumzari